ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯁꯨ ꯊꯥꯏꯅ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯔ ꯃꯅꯤꯟ ꯅꯥꯏꯔꯒ ꯂꯥꯛꯄ ꯃꯐꯝꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇꯒ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯥꯏꯐꯝꯂꯦꯟ ꯑꯔꯨꯕ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯑꯏꯕꯁꯤꯅ ꯄꯟꯕꯤꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅꯗꯤ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯃꯐꯝ ꯖꯒꯥ ꯑꯗꯨꯗꯤ ꯄꯟꯖꯗ꯭ꯔꯦ, ꯃꯔꯝꯗꯤ ꯀꯣꯟꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯝꯁꯤꯡꯗꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯤ ꯑꯗꯨ ꯀꯛꯊꯠꯄꯤꯌꯨ ꯍꯥꯏꯗꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯄꯁꯨ ꯍꯦꯛ ꯃꯌꯥꯎꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯆꯔꯦ꯫ ꯑꯁꯨꯝꯅ ꯖꯒꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯒ ꯏꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯁꯨ ꯑꯍꯤꯡꯗ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯜꯂꯒ ꯍꯧꯖꯤꯛꯀꯤ ꯏꯁꯣꯔꯒꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯨꯕ ꯑꯃꯗꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯨꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯀꯥꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯕ ꯑꯃꯗꯤ ꯎꯆꯦꯛ ꯑꯣꯏ ꯀꯩꯑꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗꯕ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯀꯥꯗ ꯇꯥꯟꯅꯔꯛꯏ ꯍꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯀꯀꯥꯁꯨ ꯀꯤꯔꯛꯄꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯄꯥꯏꯔꯒ ꯏꯟꯅꯔꯛꯇ꯭ꯔꯤꯕ ꯂꯥꯏꯔ ꯃꯤꯔ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯅꯁꯨ ꯀꯀꯥꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎ ꯇꯥꯟꯅꯔꯛꯈꯤ꯫ ꯀꯀꯥꯅ ꯊꯣꯡꯒꯥꯟ ꯌꯧꯕꯒꯁꯨ ꯒꯦꯠ ꯀꯧꯈꯥꯏꯔꯒ ꯁꯨꯃꯥꯡꯗꯒꯤ ꯃꯩ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯅ ꯀꯀꯥꯅ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯄꯗ ꯀꯀꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯁꯨꯃꯥꯡꯗ ꯄꯗ꯭ꯔꯛ ꯇꯥꯔꯒ ꯂꯦꯛꯊꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯀꯀꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒꯁꯨ ꯃꯥꯅ ꯉꯁꯥꯏ ꯌꯨ ꯊꯛꯆꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯨꯕꯁꯤꯡ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ パウ ꯇꯝꯃꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯆꯣ ꯍꯥꯏꯔꯛꯄꯗꯒꯤ ꯀꯀꯥꯁꯨ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯒ ꯏꯁꯣꯔꯗꯨꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯀꯥꯁꯨ ꯑꯃꯨꯛ ꯍꯟꯅꯗꯤ ꯀꯌꯥ ꯈꯨꯗꯣꯡꯊꯤꯕꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯗꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯀ꯭ꯂꯥꯁ 8-9 ꯀꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯃꯃꯥꯡꯗ ꯀꯀꯥꯅ ꯑꯀꯤꯕ ꯃꯇꯧ ꯈꯔ ꯊꯦꯡꯅꯔꯛꯈꯤꯕ ꯖꯒꯥ ꯑꯗꯨ ꯑꯍꯤꯡꯗ ꯏꯇꯣꯝꯗ ꯂꯥꯜꯂꯒ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯖꯒꯥ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗꯁꯨ ꯑꯩꯅ ꯇꯣꯡꯉꯤꯕ ꯁꯦꯟꯗꯜ ꯑꯅꯤ ꯑꯁꯤꯁꯨ ꯈꯨꯠꯇ ꯌꯦꯞꯁꯜꯂꯒ ꯌꯨꯝ ꯇꯝꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯜꯂꯝꯃꯤ꯫ ꯄꯥꯈꯠꯄ ꯀꯌꯥꯁꯤꯅ ꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 3 ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯝꯃꯤ꯫ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯁꯥꯔꯒ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨꯒꯁꯨ ꯄꯨꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯂꯣꯝꯗ ꯐꯤꯠ 8 ꯃꯨꯛꯀꯤ ꯆꯥꯡꯗ ꯋꯥꯡꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯀꯀꯥ ꯍꯣꯏ ꯑꯣꯏꯔꯝꯒꯗꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯖꯒꯥ ꯑꯗꯥꯏꯗꯁꯨ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯒꯨꯍꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕ ꯋꯥꯡꯊꯪ ꯋꯥꯡꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯒꯨꯍꯥ ꯃꯅꯥꯛ ꯑꯗꯥꯏꯗ ꯐꯝꯕꯣꯏ ꯀꯩꯕꯣꯏ ꯅꯠꯇ꯭ꯔꯒ ꯒꯨꯍꯥ ꯃꯅꯨꯡꯗ ꯀꯨꯝꯊꯈꯤꯕꯒꯨꯝ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯈꯔ ꯄꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ, ꯚꯥꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯒꯨꯍꯥ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯤꯔ ꯂꯥꯏꯔ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯒꯨꯍꯥ ꯃꯅꯥꯛ ꯑꯁꯤꯗ ꯃꯤ ꯂꯩꯔꯝꯃꯒꯗꯤ ꯐꯩ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯅꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯇꯨꯡ ꯌꯦꯡꯗꯅ ꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯏꯁꯥꯗ ꯀꯤꯅ ꯒꯨꯍꯥ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯈꯨꯠꯇꯁꯨ ꯃꯇꯝ ꯑꯃꯒꯤ ꯀꯤꯄꯦꯗ ꯐꯣꯟ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯥꯏꯠ ꯊꯥꯟꯖꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕ ꯑꯋꯥꯡꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯦꯟꯗꯜ ꯂꯧꯊꯣꯛꯑꯒ ꯆꯦꯟꯅꯕ ꯈꯨꯠꯇ ꯌꯦꯞꯁꯟꯕ ꯍꯧꯅꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗꯒ ꯑꯃꯨꯛꯇꯒ ꯌꯦꯡꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯤꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯀꯣꯡꯒꯣꯟ ꯄꯤꯗ꯭ꯔꯤꯛ ꯁꯧꯕꯒꯤ ꯃꯑꯣꯡꯗ ꯃꯅꯤꯟ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯆꯦꯜꯍꯧꯔꯣ ꯚꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯌꯨꯝ ꯇꯝꯅ ꯆꯦꯟꯅꯔꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯅꯤꯜ ꯂꯩꯕ ꯖꯒꯥꯅꯤ, ꯆꯪꯉꯨꯅꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯣꯝꯗ
ꯑꯊꯦꯡꯕꯗ ꯆꯠꯂꯤꯕꯗꯤ ꯍꯥꯏꯗꯅ ꯆꯩꯔꯛꯈꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯁꯥꯗ ꯐꯨꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯏꯁꯤꯡ ꯍꯥꯜꯂꯒ ꯄꯣꯛ ꯄꯣꯛꯈꯥꯏꯔꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯈꯤ ꯃꯁꯥꯗ ꯑꯁꯥꯕ ꯀꯥꯡꯉꯒ ꯂꯩꯍꯧ ꯑꯣꯏ ꯀꯩ ꯑꯣꯏ ꯆꯥꯎꯊꯣꯛ ꯑꯃꯇ ꯌꯥꯔꯛꯈꯤꯗꯦ ꯄꯥꯎ ꯑꯁꯤ ꯑꯩꯅ ꯏꯃꯥ ꯕꯕꯥꯗꯁꯨ ꯇꯝꯃꯝꯃꯤ ꯕꯕꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯕꯨ ꯗꯣꯛꯇꯔ ꯈꯛ ꯇꯥꯟꯅꯔꯒ ꯂꯩꯔꯕꯖꯥꯔꯥ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯐꯠꯇ꯭ꯔꯦ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯈꯔ ꯇꯥꯟꯅꯔꯒ ꯌꯦꯡꯒꯗꯕꯅꯤ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯑꯩ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯕꯕꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯑꯒ ꯅꯥꯔꯒ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯇꯝꯃꯛꯄꯅꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯜꯂꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯗꯥꯏꯐꯦꯠ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯗꯨꯗ ꯕꯕꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯉꯥꯡ ꯑꯁꯤ ꯗꯣꯛꯇꯔꯒꯤ ꯂꯥꯌꯦꯡꯗ ꯇꯧ ꯃꯗꯨꯗ ꯕꯕꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯏꯕ ꯃꯥꯏꯕꯤꯗꯤ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯣ ꯍꯪꯉꯝꯃꯤ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯍꯥꯏ ꯗꯣꯛꯇꯔꯅ ꯏꯁꯤꯡ ꯑꯐꯠꯇꯕ ꯊꯦꯡꯉꯨꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯍꯤꯗꯥꯛ ꯆꯥꯡ नाꯏꯅ ꯄꯤꯖꯔꯤ ꯑꯗꯨꯕꯨ ꯐꯒꯠꯂꯛꯄꯗꯤ ꯏꯎ ꯎꯗꯦ ꯍꯥꯏꯔꯛꯈꯤ ꯕꯕꯥꯅ ꯑꯃꯨꯛ ꯇꯣꯝꯆꯥ ꯃꯗꯨꯅ ꯀꯥꯟꯅꯔꯣꯏ ꯑꯉꯥꯡꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯜꯂꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 3ꯅꯤ 4ꯅꯤꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯁꯥꯏꯗ ꯆꯥ ꯅꯨꯄꯥꯒ ꯃꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯅ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯀꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯑꯝꯗꯕ ꯑꯣꯏꯔꯝꯃꯤ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯃꯥꯏꯕ ꯇꯧꯔꯒ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯥꯁꯤꯛ ꯍꯧꯕ ꯒꯨꯍꯥ ꯂꯩꯕ ꯃꯄꯥ ꯑꯗꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯑꯉꯛꯄꯅꯤ ꯏꯃꯥꯟꯅꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯄꯨꯀꯣꯛ ꯀꯣꯛꯈꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯏꯁꯨꯛ ꯁꯣꯛꯑꯒ ꯂꯥꯏꯐꯝ ꯈꯔ ꯀꯟꯕ ꯖꯒꯥ ꯑꯣꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯡꯊꯤꯟ ꯄꯣꯕꯣꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯊꯦꯡꯕꯒꯨꯝꯕꯗ ꯃꯐꯝ ꯑꯗꯨ ꯂꯥꯜꯂꯒ ꯂꯥꯛꯄꯗ ꯗꯁꯥ ꯄꯥꯡꯗꯕ ꯃꯤꯑꯣꯏꯗꯤ ꯏꯁꯣꯔ ꯑꯗꯨꯅ ꯃꯊꯤ ꯐꯣꯡꯅꯤꯡꯉꯩ ꯑꯣꯡꯅ ꯊꯦꯡꯅꯕ ꯇꯧꯔꯨꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯕꯨꯛ ꯀꯪꯈꯠꯂꯒ ꯍꯦꯛꯇ ꯅꯥꯒꯜꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯇꯧꯗꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯇꯝꯂꯕꯗꯤ ꯑꯅꯥꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯪꯈꯠꯂꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯆꯦꯛꯁꯟꯅ ꯆꯦꯛꯄꯜ ꯋꯥꯜ ꯈꯥꯔꯒ ꯊꯝꯈ꯭ꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯏꯁꯣꯔꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯨꯅ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯂꯤꯕꯤꯔꯛꯄꯅꯤ ꯁꯨꯝꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯄꯨꯂꯞꯅ 4ꯅꯤ ꯅꯨꯄꯥ 2 ꯅꯨꯄꯤ 2 ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯕꯕꯥꯗꯒꯤ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏ ꯀꯀꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯁꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯁꯥꯟꯅꯕ ꯌꯥꯝꯅ ꯀꯟꯕ ꯏꯃꯨꯡꯅꯤ ꯍꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯁꯤ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯒ ꯑꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯕꯕꯥꯅ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯏꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯤ ꯕꯕꯥꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯃꯇꯩ ꯑꯃꯗ ꯆꯠꯀꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯇꯦ ꯍꯥꯏ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯕꯗ ꯐꯖꯗꯕ ꯋꯥ ꯑꯣꯏꯕꯅ ꯕꯕꯥꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯈꯔ ꯎꯁꯤꯟꯅꯗ ꯈꯪꯖꯤꯟꯅꯗ ꯁꯥꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯕꯥꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯕꯨ ꯄꯨꯔꯛꯈꯤ ꯕꯕꯥꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯄꯥꯝꯂꯣꯝꯗ ꯂꯩꯈꯤ ꯍꯥꯏ ꯑꯁꯨꯝꯅ ꯕꯕꯥꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯏꯟꯗꯣꯝꯆꯥꯅ ꯀꯀꯥꯗ ꯏꯟꯁꯤꯜꯂꯒ ꯀꯀꯥꯅ ꯄꯨꯄꯨꯗ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯁꯟꯒꯣꯟ ꯑꯁꯤꯁꯨ ꯍꯥꯡꯂꯒ ꯂꯩꯔꯦ ꯁꯟꯁꯨ ꯌꯣꯛꯇ꯭ꯔꯦ ꯃꯁꯤꯗ ꯑꯣꯏꯅ ꯃꯇꯝ ꯈꯔꯗꯤ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯣꯡꯖꯤꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯀꯀꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯄꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯣ ꯈꯔ ꯊꯨꯝꯃꯜꯂꯤ ꯅꯌꯥꯝꯕꯁꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯈꯔ ꯏꯪꯅ ꯇꯞꯅ ꯇꯧꯁꯤ ꯅꯈꯣꯏꯅ ꯁꯪꯒꯣꯟꯗ ꯍꯣꯡꯖꯤꯟꯒꯅꯤ ꯍꯥꯏꯔꯤꯗꯨ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯃꯇꯝ ꯈꯔ ꯉꯥꯏꯔꯣ ꯍꯥꯏꯔꯝꯃꯤ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯊꯣꯔꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯕꯕꯥ ꯑꯩꯈꯣꯏꯗꯤ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯣꯡꯖꯤꯜꯂꯅꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯕ ꯇꯜꯂꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯏꯟꯗꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯔꯛꯀꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯀꯀꯥꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏ ꯀꯀꯥꯅꯁꯨ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯇꯛꯃꯟꯕꯗꯒꯤ ꯕꯕꯥꯅ ꯄꯨꯄꯨꯗ ꯃꯈꯣꯏꯒꯤ ꯁꯔꯨꯛꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯀꯀꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯄꯤꯊꯣꯛꯑꯒ ꯇꯣꯉꯥꯟꯅ ꯆꯥꯅꯔꯝꯃꯤ ꯍꯥꯏ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯊꯥ 2ꯃꯨꯛ ꯂꯩꯔꯒꯗꯤ ꯕꯕꯥꯁꯨ ꯒꯥꯔꯤ ꯆꯠꯄꯅ ꯊꯕꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯌꯨꯝꯗꯁꯨ ꯀꯌꯥ ꯂꯩꯕ ꯐꯪꯉꯝꯗꯦ
Aboksu Imphanda dukan phami yumda kaya lekti. Nene ani su matam aduda lairik tambagi Imphanda lekhi. Yum asida lehuriba haibabu imaga pupuga kaka amadi indomcha makhoi mari khaktani. Aduga indomcha ga imaga su matam aduda kaya kaunade hai. Maramdi indomcha gi mataw aduda ima su naksanaba tanbadagi. Masigi matung imana luhongakpa tha mari muksurakpa matam adaida nongma imagi mapamlomdagi akhoi abongna imada phone tawrakhi. Ibema nang babado BP stroke tawduna hujek hospital na pukhale. Nang amukta lao hairakhi. Maduda ima su hospital na chanaba sem sarami. Aduga akhoi indomcha da su imana tanna babagi saksi ngasidi noida khara hapiyu. Aisu yungi baba nare haidana hospital na pukhale esataba yararoi hairami. Maduda indomcha na imada sumna khumaki. Aidi ngamoy nakhoi thokpa silu. Janjan ahange seba tawbu ngamoy hairakhi. Mataw kaya sida ima su songniman khiduna indomcha da kupak na tharami hai. Numituma su imaga indomcha ga yamna khanarami. Indomcha ju sauraga imada nangna ingonda kupak na tharaba hairamaga mapamda chatkhi. Hospital da su bobong na imada ngasi tangdi ahing lekpiu haibada imana madu yaroi ada mi lehudi. Maw amadu suega taptana khanabadagi mapamda sauraga chatkre. Ai handaba yaroi hairami. Maduda bobong na su phare adu oiragadi hanjakro hairami. Ngayaga sumna aboka imaga wari watai sanari ngai. Imana yumda halakpana numidang wairam pung mari muktarami. Matam madusu niktam thagi matango oibaga pung mari adaida numitai. Sumna imana lerak machindagi yumlomda sangakpada. Imagi tungda miyoi ama sum inarakpadong tawi hai. Tungon thoga yengubada su karisu leiramdi. Madudagi imasu yumda hatu atu sangakhi. Pupuda su imana indomcha halaktriba hangbada halaktri kumakhi. Maduda imasu masada khara chingnarami. Karino madugi nupiduna hujukpau halaktrisibu. Mapamlomgi miyoi singnaga khara nadei chadabaga kari amuk tawrukturiba jano khalami. Ngayak leiragadi imasu mapi maron hongtoaga numidang tarakpadagi sakhumda changaga chak thongba horami. Adubu pung 8 tarakpa adaida imana sakhumda chak thongingai maning mayada swat chingaga huigumba sasan chatpagumba makhol ama tarakhi. Ahambadadi imasu karisu khalamde. Adubu sumkona makhol adudi imagi manakta nakselakhi. Imagi tungdasu mi ma lepaga leibadongna tawrakhi. Onthoga yengubadasu kanasu hek leiramdi. Handakti imasu masada chingnaba horakhi. Masidi amaduna kariguma khara tawrakle haibasi. Imana su maning thongda kusum haidokpa thokpada baba manba miyoi ama warak adomna mami sami tuminna sangki hai. Maduda imana torchlight kapaga yengubada miyoi adudi makok yaudabagum tuminna songba marakta sangki. Mataw kaya sida imasu pakhalakpadagi kanna lauraga imungda chinsilami. Pupuna su imada kaidawrake hangami. Imana mu pupuda maningda akiba ma lehore hairami. Imada su pupuna kanasu lehode nangi wakhana oiramgani hairami. Ngayak leiragadi kakasu yumda halaktuna imada itema akhoi tombidi ude krai chakrage hangami. Imana mu kakada Kiran ngasaiga khara saunakre maduda mapamda chakraba mali khumami. Sumna kakaga imaga wari tawringai indomchadi thonga lomdagi nokphet tawraga sangakhi hai. Kakana su imada itema halaba mali ai thoe hairamaga satkhi. Masigi matung tha 8 pharakpadadi ima su dadabu naupurami. Maduna baba su yumda halakhi. Bobok su ima masa wai sangdabadagi yumda halaami. Matam maduda indomchadi nongmagi phattaba sum henjalakhi. Ima mirole khangbadagi babaga imaga da mit khana yengba horakhi. Matam kharagi matungdagi baba su imabu uba yarakhide. Imabu mapamda hankro haidana tina ngangba horakhi. Angang adu sumangan kharchi haiba wahi sibo masinda tattana palakhi. Babagi mataw sida bobok su singnarakpadagi imaga bobok ka maibi magi manakta chalaga wa tanarami. Maduda maibi aduna bababu magi manakta puro yengthoksi. Nakoina lakpada su maite yerum masingba khara leiraga lau hairakhi. Numit aduda imaga bobok kana yumda hek halakpada indomchana munna yengami. Nong hek nganbagadi thangda numisu tare haidana imaga bobok kana bababu maibi adugi manakta purami. Maibi aduna su masada posemna yomli sabada yaukibani. Nakoi imungi mina tawbani. Phare ado ai lokthokpirage haidana babasi makhada hiphalaga maibi aduna yerumdu tawraga babagi pukta nalami. Matam maduda babagi pukto yerumna nankiba mapa adu manungdagi pongkhalakhi. Yerum madusu maibi aduna thukairaga yengbada amuba maitan gumangakta manungda yaurami hai. Aduga maibi aduna sumna su hairakhi. Posaga sinasu loidri
nakhoi gi imung dasu amangba pot yamna leiri laining thoksana mahikadasu mana amangba posak mayam ama phumjankhre nakhoi na madu lokthoksi hairagadi thasi numit kumbada ai nakhoi da laga lokthoksi hairakhi numituma su imaga bobo khoi yumda halakpada nomchana munna yengamaga imung da sangkhi ahinga dusu yum masi asuki matik tamnarami jinga matakta hudong kumana sienba gumba yengorgana masak uba phangdaba posak amana gong sienki hai masigi matung matang khra leragadi imasu tha phajalakpadagi dadabu hospital du unarami patamadu da khoi dadasi masada leng khotpa mata tawrakhide hai konadi doctor singduna kana honabadagi dadasi mangak lengak tuna swar holakhi bobo khoina se yumdagi lai phajana khoirambirami imana nupa ama po e paukta badagi indom chadi mai hauna saurami kona thasi numisu yorokpadagi maibi do yum masida amangba posak singa do lokthokpa lakhi maibi do ubade indom sasi masada yamna sauna munna yengamaga mapamda hathu do satki maibi do na su indom chada munna yengaga mabuk ningda nangna kaidobo ngamgadagi khanduna khoi imungda changaga amangba posak adu thiba horami tanja adu da su imung asi suki matik tamnarami ka khudingi su mina hebagi makhon tari hai konadi maibi aduna posak asidi lening thoka da leire lebak asi takhayu haidana lebak takhairga yengubada sanguma kharana phi mada yaselaga manungdana saruguma khara thingnakhi masigi matung imung asi khara ingki indom sasumana tawjaruba phataba thabak sing aduna mamita masa amata uba phangkhide patau kyasida kakasu yum masida topa nupi ma puselakhi indom sana mapamda tanthoki kona halaman tanaraga kakaki indom saga punsi sukpagi khaina thoami hawjik chu akhoi babasi mamang mahada soiron amumuk hekta loli masini mayam ngasigi rian horror story patangi wari thagalakpada mayam punamuk thengnarasi ngasigi di mayam dagi kaina naba bidai laujari